ngasi numida waram phongkiba tongan ba manipuri sifongsindiga masum thokiba thawdo wathoksingdigi maru oibe I pausing khonga saraga manipur top channel gi makedigi myamna thamjagi ahanmada hairok ps ki oc sindu u haina wakat mifam satakhre mikhal gamari lainana hairokta worker marshal khatnarakpada hairok ps na bjp gi worker gi misang sangduna congress ki worker singbu phuali haiba maral siraduna ngasi yamlaba congress ki worker singna hairok ki ps Thomjinkhre pausina hai ngarang saisat mari gi numidang pung nipan makhairom tabada hairok ki Taurangbam laikai da leiba Taurangbam ibotombigi thongal da thokiba congress amadi bjp gi workers singi marakta khatna sainabigi thawdokta hairok police station gi oc amadi police personnel singna bjp gi workers singi misang sangba amadi bjp workers singbu ngaktuna thamlaga congress workers singbu phuali haibigi damakta nupi congress worker lising amaga sani romna hairok ps ka thangnana leiba hairok part 2 mayai laikai upper primary school mifam pangthoklaba matungda hairok ps ki oc premjit chindu misang mikhai naiba police hairok talaibi yaroi haiduna hairok police station gi gate namkhaiduna station Thomjinkhre hauji makha tana nupi singa siga hairok oc ga wari sanaba phangdabadigi police station manungda Thawbal asp lakpa ngairaba matungda Thawbal police ki additional asp Sasidananda laktuna nupi singi maraktagi lusing bi ahumga wari sanaraba matung hayeng phawgi manungda oc premjit transfer tawragani haina thajba pirakpadagi khongjang adu handokre haina pausina makhatana phongdorakli makhasa tharakpoina topa pawamana wakat mifam ICDS ki thagi tolop sang naina piu Integrated Child Development Scheme ICDS ki Social Welfare Department ki Central Sponsor Scheme asigi makada thabak tawriba thaumising matik chaba hak phangandabagi mayokta ngasi Social Welfare Department ki office mamangda wakat mifam satakhre Second MR manakta leiba Social Welfare Department ki office mamangna satakhiba wakat mifam aduda ICDS ki hanadagi lereklaba awatpa kya lenga asina athupa matamda pibiba yauna tuan dabi kya tawkhibaga loinana DPO gi ahangba post mensilu thagi tolop amadi honorarium sangnaina PU haina thaba plaque card kya su sizinaki wakan miphamadura sarugya khiba ICDS ki supervisor S Tamphana hai ICDS ki hauzik leiriba awatpa sing athupa matamda menkhalo DPO masing suna hapaga loinana ICDS ki staff singi promotion recruitment rule nauna semgadabani ICDS ki mamang thaktagi lakpa program kya social welfare department na lauksin khiduna aikhoi gi oiba staff singi phangpham thokpa hak ngasi phawba phangdana leiriba sigi matangda laingakta memorandum kya pisinkhre adubo ngasi phawba thabakta onthokbidaba thawong yaningde lainga asina makhatana thabak lokhatrabadi ahenba khongjang kya sangsilagani hainasu mahakna makhatana su phongdorakhi hairi makhasa tharakpoina atopa pawamana singleibak court pasing yengsilagani MSF tampakta leiriba singdagi maram sadana singleibak sing kothokpada Manipur Student Federation MSF na yengsilagani haina MSF ki Environment and Ecology Affairs ki Secretary Khaidem Rabikantana Phongdokhre MSF ki office ta pangthokpa pawgi mifam amada Rabikantana hai maram sadana singlepa amadi uwa yanthatpadagi soil erosion thogalli haibisi Manipur miyamna khangnarapu wafamni khangna lepa leitana tampaki sing kya lepa leitana temthorakli department gi mingda tampakta leiba sing kya tumna kokthokpa haurakli masina maram oiraga nongsing surakpara soil erosion landslide asina singba kya lepa leitana thogali magna hai ngasi phawba plantation tawriba miyoi punamak MSF ki maikaidigi thakatpa phongdoksari adubo miyoi bana yauba ngamdaba singnung manung singdol kya da uwa thaba ngamdaba si mausana piramlaba usek waya kya na uhai saduna mafam ayamada makhoidigi thadorakpa amangba singdigi usara oina horakpani haibisi mayekna taduna leirabani adubo uwa kya yanthalakpa madi usek waya kya lepa leitana hatorakpa sina maram oiraga singmai khak ngairakpana mausada yamna sauna ohongba kaiba pira iso hairi MSF na mausana piramba khal kaidana ba amadi asang amantana thanba Manipur ama ohenana bo honaragani MSF ki academic campaign Sanghalasi Manipur gi
Makhada umang wamang kya koktorakpa singlebak singlokthokpa madi uwa kya yanthatpa asi MSF na yengsilagani haide hensu pausna makhatana phongdorakli Makhasa tharakpoina to papaw manang gari singda sizinaraba horn gi mahutta Indian musical instrument amhut sinanaba law semlagani Union Minister India da thengnariba noise pollution gi khudongsadaba sing hengalakpaga mari lainana Union Transport Minister Nitin Gadkari na India da lairiba gari singda sizinariba horn gi mahutta Indian musical instrument singna mut sinanaba anauba law ama semnaba khanare hairi wapam masi Nasita pangthokiba highway hongdokpagi thoramga mari lainana Union Transport Minister na phongdokhibani maakna makhata na hai ambulance amadi police ki gari singda sizinariba siren gi mahutta all India radio na ayuki matamda thadokliba ingtablaba music singna mahut sinnabi apamba phongdokhi haiden su pausna su makhata na report tawri loisilakpoina to papaw manamo Haithoi singthoi raba naha sing lenga ki thabak ngai muhutta isani isabu thabak pijagadabani Minister Lukhoi State asigi tourism gi potential leiba mafam sing Manipur lenga na semganaba akan mathabak paikhali Haithoi singthoi raba naha sing lenga ki thabak ngai muhutta masana masabu thabak pijanaba honagadabani haina Tourism Minister Oinam Lukhoi na phongdokhre wafam sing asi thamaiban DM College road ta leiba ABC Godown Manakta Eventer Food and Beverage ki outlet hangdokpagi thoram the minister na phongdokhibani Food and Beverage outlet hangdokpagi thoram adu lenga ki hanagi minister Thangmilian Kipgen ADG PC Dongel su saryaki Eventer gi Francis asi kumza English nga samapan kun nga mga da hawdokhiba ngasi hangdokliba loinana outlet asina awangnopo state singi manungda Assam Meghalaya gi matangda ahum suba outlet ni outlet asida sangomdagi sema makhal makha kya gi pothok kya miyamna fongali Minister Lukhoi da makhatana hai Manipur da laidiba na singasi masagi talent leiba ngaktani sunaba matam amadi phibam Pibirabadi lotuna lairiba talent sing adu thabak to onthokuna lamdamasi hiram khuding da sakhwatpada sauna mating oigini state gi na singi haising bamadi thauna lingjel na ngasidi Manipur malemda masak taklibani amaramda ngasi hangdokliba Caventer outlet asina sana thanaba polam sing miamda phangan batana tana na kyara thabak pi bangamli haina pausna su makhatana phongdorakli Lushilakwa oina amka na to pamarueba pawma UP gi Lakhimpur kheri gi thaudok yaningda utuna Manipur su MP Sisina Imphal Mayol da khongjang sangsin kreba pawma ngasi marueba pawma oina sifong singda update piri Uttar Pradesh ki Lakhimpur kheri da agitation tawriba lawmi singbu hatkibagi thaudo amadi Priyanka Gandhi bu thaudo asiga mari lainana phajinduna thambagi mayokta ngasi Bharat sinba thuna Congress Party na protest satakre Manipur dasu MPCC na Imphal City thingduna concert satkibaga loinana thawong asibu akan mong yaning da botkre loinana thawdo odu sina basing athubada serak pigadabani amadi UP gi BJP sarkar na faduna thamliba Priyanka Gandhi athubada thadokadabani hainasu demand tawki concert adu BT road leiba Congress bawandagi hauraga kangla mamang fawbus alaba matung handuna Namkhaikhre lomda satki tawringaina Congress bawan mamangda police security singa ngak bunaki Tungda Congress Board mamangna protest adu satakhi haina pausna makhatana palliduga ngasi goinati paus matang asai lusinjarage pathoksa gibla soikiba lankiba yors myam ngakpi gani matam matam gi maruibi paus myam da leptana update pizara kainasu channel sigi mekedigi myam da thamjare and thank you